ngasi numidang wairam phongkiba tongan tonganba manipuri se phongsingdagi amasum thugiba thawdok wathoksingdagi maroibi ipausing miyamna thamjagi ahanba moinana miyam manipur top channel gi oina nauna Twitter housing X haina khangnariba sigi anaw account ma miyam hangdoksare hariba manipur top channel gi Twitter gi haibadi housing X haina khangnariba sigi channel sigi link miyam video sigi description da hapsaramge miyam puna follow tawbiro moina su channel sigi mekedi gi miyam da haijari ahanbada Ccpur da Polythene bag marang kaidabadagi Condom na mutchinbani EGI FIR panba yening de ITLF Manipur ge hauzik oidiba kanglop irang asibu thijinduna phongkiba report Editors Guild of India na phongdokiba dugi mathakta Manipur police na FIR panba masu Manipur gi journalist na yaning daba phongdokliba si EGI gi fact finding team bu lan uhanmane haina Indigenous Tribal Leaders Forum ITLF ki media publicity Gilza Bolzang gi sirol amana phongdorakli sirol sina makha taribadi Manipur lenga na kanagom amatada awoidare EGI gi members sing experience lebang akhani Manipur gi belly da ladiba maitei media na irang sida propaganda machine oina lei amarom da ITLF ki women's wing sing soidana Condom tara pugoda bane hai ki badu haujuk Ccpur da Polythene bag marang kai da badigi Condom relief ki pot pubuda front line da ladiba sing da pina bane Condom na makhal khara da kanaba kya pi hai badigi Condom season bane hai na su sirol sina su makhatana phongdrakli Makasa tarak poina to papom no kombi kendra gi oina irang asina mang takraba sing leng ang semga sagana bo honari Premchandra Manipur hauzik thokli bi irang asi athopa matam na woroisin purakna ba pali belenga asina kana honari haina kombi kendra gi MLA Sansam Premchandra na phongdokre wapam asi kombi kendra gi irang asina sowalaba awana taraba phibam singi matana khana nainaba mipam ama ngasi phagak chaw ikai mamang community hall da Beles volunteer force na sinuna pangtokiba mipam amada MLA Premchandra na phongdokibani MLA na makha taraduna kombi kendra gi oina si irang asida mang takraba yum kai lanthum kya si lengana semga sagana bonari aduga relief camp sing da leiriba miyam asi masa gi safagadaba mapam sing da hanjin hanana bonari relief camp sing da leiriba miyoi sing wakal nongaiteningai oifam thokpani madugi awab sarkarna khangi hauzik yum saduna leiguduriba sida kiningai hoidi yum leitaba singi oina nauna yum ama sabada lupa lak manga gi senpam oirabe aduga repairing tawigi na lupa lak amadigi ani phawa oirabe miyam gi apamgi matugina thabak tawgani aikoi santi puraksi hairagadi puna lingjen manaba sangi hanagum santi leiba lamdam amu ohensi haikinasu pawsida makhatana phongdorakli amaromdana Tronglao bida sejanaba bom manba posa amalerambadagi miyam mi painarure ngase pung tarulom tabra moirang police station gi manungsan ma moirang oksong amani tronglao bi lonaba tidim lambigi nongpok lomda leiba Mahindra showroom manaki surok mapan oirapna bom ni singnaba posa amalerambadagi miyam mi painarure bom ni singnaba posa adunga se ayuk mapam adugi miyam na satok sin tawbra thengna khibani khudakta police ta paw piraba matung police ta mapam adura ngahak satok sin tawduna posa adu yengsinbada bom oiramdabadagi miyam mi painab tokhi hairiba bom mamna posa koki militant sina drone sejinaduna miyam satok sin tawba kinaba sajinaba bom thadaram yai haina sinari hairiba bom mamna posa asi pokai haudaba lethot bom da wire fit tawraga thamnam khibani haidin su paw sida makhatana su palakli amaromdana sana sabi khul numai kapsilakre koki militant sina mite gi khul singda bom amadi numai kapsin bagi thawng lepa leitana satharakli ngasi su Imphal East ki yengang popi police station gi manung sana leiba sana sabida koki militant sina numai round mangatar ulom kapsingdana attack tarakre thawdo singa se pung tararum tabada sana sabi mamang singda taleiba reserve forest area ra sagaliba bunker singdagi makoina numai singa si kapsilakibane hadi Makasa tarak poina to papawmana mitay singna tungi furup asig yenglaga karamba tangkak pawa lanthingnagadagi laptop masangi MIYC hauzik kuki ge mitay ge thengnari lana sida mitay singna tungi furup asig yenglaga imaleba sigitama karamba tangkak pawa lanthingnagadagi haibasi laptop masangi loinana kariguma India government amadi kuki Kamlup singna la leptuna wari sanasi hairabasu mitay singna yanagadaba tam amasum condition lainaba tarabasu warol singadu machine haina lamna masida lairiba miyam amadi CSO singna punan laptop pasu matawta haina
Manipur International Youth Center na thadurapa chirol amana khangalakri chirol asina makha taraduna lamdam asigi miyam amari CSO sing punsin aduna mitei singna thengnari ba lal gi pandam amasum khongjang gi matangna apunbegi yanaba ma laptop mina pasangi hausing mitei singna kuki na landarak laba ngathokani haina khallaga lal mayuk na yadri tasena kuki singna mitei singi mathakta separate tawba masum area domination tawduna Manipur thugaina ba landa Masita India lengana mitei gi miyam amadi yellow misingi interest thabuk tarakre asiguma luraba tanpa masida aikoi gi miyam lawgadaba paikhet kadaba lan ge ba thabuk thoram singado yathokpa masangi lan tarok labani na isa ngak thoksana ba aikoi gi miyam amasum laiba kanana ba lan gi thabuk tawbatai amaram da lan manungi tungan tungan ma thangtok singda aikoi gi mitei miyam na tungan tungan ba FIR kya palibisi aikoi gi miyam na punna thengna phamthui Hausa Power Palib FIR lising teruk sangwa kuntraga mga asigi manung sada marpurum di mitei singi matakta panboy mitei sing da kuki sing da landarak pani mitei ekhoi di masanga thoksabani masanga thoksari ba miyoi sing da FIR pan ba thokti haraduna sokna di ba lana si miyoi khrakha kinati ekhoi punamakini singya tamya da leiba misa miyam na lan thengna duna thawai katlaga imphal amasum district headquarters sing da lupa lakh kya gi gari traffic jam oibadi sumlai Imaleba kidamak thawai kathoklaba athawasingi mamalamadi wakulon khangpham thoi haina su phungdorakli makasa tarak poina to papawmane isterasigi konung Imphal City asob lukha komga pangkhaknare isterasigi konung oibitana tana lalon etiki amata oiriba mafam amasu oiriba khoirambal kaithil manung amasu masigi akoibigi phibam matam punmak luna na thamna bo honabada lenga amadi miyamgi thaudang sangi Isterasigi city Kurambal Kaitil manung amadi akoibigi phibam lunanan bakhaktana tana miyamgi mafamda lunan begi kanaba phajaba madi hainabigi wakal matam punamakta senba mathautai wakalon asi mipung khudimaki mafamda leitriba makai kaidawngai di isterasi lunan begi saktam madu uba phangloi loinana lainga ki mekei digi miyamna lunan begi kanaba madi lunan hingbigi hainabi dugi kanaba singadu mapung fahananaba awareness pi mathautai Isam samna miyamgi mafamda fatahudi matawkram luisingadagi amot akai fatahudi apu masadigi tholakpa laina tinagi amang wasingi matangna mamutara khan basumi masigi matangna mahiloisang singi class 1 dagi 10 phawgi angang singi syllabus ta compulsory oina lunan bigi chapter hapa matawtai lainga ki oiba akhandana lunan bigi policy amadi miyamna tawgadaba amadi tawroidaba singa na satkadaba singi satna kanglon semduna ek oina sathan basumi karigumba miyamgi maraktagi Miyam tin mafam singda fata haudi sing mithai maku lafoi maku sethi segumna singba thadaba natragana hondokpa thengnabada fine natragana serak pibi thausul lakholabadi khoirambal kaithil yauni isterasi matam punamakta lunan ba mama ohenma ngamani lainga ki meke digi laikai khungang lairak khulak singda natana miyam tin ba kaithil gi tuan mafam singda amot akai sethi sengum thadapam natragana hondok no pham mafam matik sana dustbin thambamadi lainga ki mari leinaba singna phata haudi singa du numit khudingi natragana sayol goina lakhutuna puthokhi begi system leirakpa matamda isterasi matam punamak lunan ba mafam ohenma ngamani isterasi gi amata ngairaba khoirambal kaithil manungda lalon itiki thawai pangli ba dukan porfan phamba singa madi street vendor singna numit khudingi phata haudi sing hundok pham mafam leitabadigi masi marumda pulap paisinduna thamba madi lambi shorok thadabagi thawong sa thariba si thingna bo honabada kaithalasigi mafam sabasingda amot akai thadafam dustbin sing marang kaina lagana thamdabadagi khoirambal kaithilgi saktam achauba lukha kom amagi saktamga pangkhakna rakhibani hanisu paushta makhatana phungdorakli marakthana mapangi paukhara KNLA amadi PDF ki drone attack ta battalions commander yawna mi manga siri Nongpok Myanmar gi yamna maru eba border town amada leiba police headquarter da drone attack tawbada senior army officer amasum district administration ama yawna mi manga sikrena pawgi source na haidi drone attack ani na numida moiram tangkak ani thongna satarakibani thawdo si english ngani ga kunga matugi February thar military na sakti passion kibadigi khulai paikhatuna lal hawki basahi ani hen wasida khwaidigi sathiba masum high ranking official target tawba year strike na haidi Myanmar military na Condom sanction ki baad lebak sin batuno yaning do phungdoki adobo security forces na akanba forces na duna nam tharakwadigi khulai paiba group sing samraki makhoi si People's Defense Force PDF haina kauri makhoi leba si aina yan administrative body na haina laujari ba National Unity Government ki khulai paiba wing wai
resistance force ki damak drone sing yam na maru waidi makhoi na ahan bada apikpa bomb tamak puba ngamba apikpa drone sing season ki adubo hauzukti military target sing da mapa sumna bomb tha da ngamba hena sophisticated ngamba drone season re so waidi amarom dana Bangladesh da dengue na sikiba migi masing satruk hele na ba mi li sing taruk sambi ga maudraga mari thengnare Bangladesh government atopa mioi taraga taruk dengue na aduna siria hakiba ga loinana January thadi gi haujuk phawbda leba sida dengue na aduna sikiba mioi punna satruk ka kuntraga mari suri haina Health Ministry gi makhara Directorate General of Health Services na nomaizung numit report tokre asibe singe manungna September thada nifuga mathoi August thada sahunga nifuga nitoi amasum July thada sikiba saniga mari yauri Kang sandok palaina naba mioi lisung humdraga mathoiga samapanga humdraga taruk mamang thada thengna khraba matung September amadagi ahum phawgi manungda dengue na naba mioi lising taruk asami ga maudraga mari thengna ki soide paw solution poina ngasi kangla paw editorial mem da thamjaramge loikham naidraba langi saitheng kuki singna mitei singda landarak libisi tha mari helaglaba paw operation prokpa ngamdana leiri India amasum state lengangna irang siki operation prokna hauju phawba akanaba tharang lokhat pasu uba phangdana leiri kuki amasum mitei ani ki marakta sathariba lalasi Kuiman madagi miyam kham thengna wanare wato asigi operation matam sana prokpa ngamdabadagi pendraba miyam gi kholaw gi chang snomonom gi hengalakri loinana khoisawnaraba miyam gi maraktagi lup semnaduna lanthingnabi gi phirep lobgi chang su hengalakli ba sina marum oiraga sathariba lalasi gi operation prokna gi lambi su uba ngamdana leiri lalasi matam sana sathariba makai miyam gi awab gi chang su hengatpadana tana lainga ki matakta pendrabi gi kholaw modi makhal mathel gi oiba Democratic oiba khongjang singchang sinarakli ba sidagi violence oiba khongjang da mayon tamlak puthulabadi kari phibam oigadagi haibagi mi paiba leire sin kuki zo narco terrorist na mitei miam na landa aduna makoi goeba tongan ba laiba kuki nation semagi demand gi operation prokna ba lainga na huna driba makai nakalani gi miam gi maikei digi lainga ki maikei da pubu thang ngamdaba moral kya pirakodagi lainga ta kok sikpa henkat nabagi marumarakani lainga na wathuk asigi operation prokpa ngamdrabadi wathuk asigi texak lainga na pugadabani hairak loidabagi maram leite miam gi lainga haibisi miam gi aningba masum apamba khangna matam matam gi tholakpa wathoksing matam sana operation prakadabani lainga haibisi miam gi punsi mas mlantum ngak sen bamadi apun bagi ngamkai ngak bagi thawdang lobagi matakta law and order ngak sen bani masigi thawdang singasi khangdaba amadi thawdang lobu ngamdrabadi laingak laibagi wantuk leitabadagi miam gi yeknab oirakloi haibisi haujik leiriba mayailam amasum state ki laingak singna khangdabagum leiribasi lepthibani laingang na angamba thawna lingjel madi haisingbu utunu wathuk asigi operation prokna bokona sumi lainga ko politician lusing bahai bisi athuba warep lawba madi wathukudi maki operation prokpa ngambigi matik maisin gadabani loinana miambu manaba miyengna yengma ngambada natana tola taraba miyoi singbu thamoi singna nungsiba ngambigi matik sen boy gadabani lainga ko madi lusingba singna marebak miambu thamoi singna nungsiba ga loinana atopa laibak natragana mitokna landa aduna Laibak khudum sananaba singnarakpa singi mayokta leptuna miyam amadi laibaki apunba saktam ngaknaba honabada hingsabagi saklol lawba adubu maraibak ningba lusingmani haina miyamna singthanai hauju manipurda myanmar lagi logi wangbru huralona da sangsilakibu khulai paibasin kuki zaunar ko terroristna landa aduna kuki nation ama siamnabagi landa rakli basi asabu singna bo oibana makhoi matam sana paratam biwa haibisi laingaki mathoni adubu laingakna lan thingnabagi thawdang lawdabadagi miyamna oina lan thingnabagi thabak sathariba sina maram oiraga lan asi communal riot oina unanaba hotnaribasi lebak thibani loiba khamba naidaba lan miyam awaba pibana tana kanaba kari suparakti ahauba ma leirabadi aroiba ma leifam thui haiba ngasi kangla paw gi editorial mem na thamjaram ge duka hauji koina smyam paw si matang se lusinjarge amasum myam puna anawa update ngai mina channel sigi mekedi gi myang phum makata na thamjari and thank you